Matamgi Manipuri Wari, channel asibu tabiriba, khwai pumnamakpo taram nokjari. Ngasi sumahau sangom, Nuja Thoibi, taramathoi suba tangkak amok puduna lakjari. Mayam punna taminarasi. Langjadi aninduna sanariba warido kaya taselude. Ahenbado phak noklaga punsibada yengladuna hairi. Dachawa, dang kedawraban. Punsibado sakfam onde makut khodom biduna masana tilladuna. Aise magi kanado mayik singla amthai gidawni. Document ate kasu changoi dachawa gi thamoi da lariba nungsibado ado wahaido ado moina fungdo. Thamoi da lariba nungsiba harise henba aina mabu nungsiba senatro. Hoi mi samlapna dachawa na nungsi fungdoklo adalo yawarabani. Okay Roger, direct hairage. Bela binupi macha seda khwarapam punsibada ngamba bana tihenba. Hoi da choba haibiu yarak tawdi man kidreda ko. Nupi da kai wahai hairaga nungsi phongdokani khangbiba natte punsibagidi nasina ahanbani. Magi ngaktangi chenna thokpa panghai haijabani. Nupi mamangdi am phangba sari bahaibadoni furit color gado kitang thekalaga nupa masen wari sanabada khon kan khanarakpadagi kut thanaramdagi maongda lainjigi manaktoda kitang changsilaklaga mamit kado yungning ladona yam khondaga haungtan hairakle. Dokthong nobe dokto hello manbe I love you. Yade ko harakpaga yaro. I love you too do sasa haro. Langjado khumde saunang banadi loirabani adubu nupa makhwenga mungnaruba ngamde. Punsiba sa langjana tamin laibaduda magi ngai ngamdabido tawrakle. I love you do sasa haro abani. Tanjano da school ki bus to so tanjana rabagom line jagi manak to da kamni. Line jisu punsiba da hanna fawbo yang biramda yam thona bus to da kakri. Punsiba do ngai ko ai basu ngamde bisum anido khangsuk sukjalaga line jadi ing duna lehauri. Ahen bado punsiba ki manak to changsilak laga yam nungai tabaga sara duna nukmi tawraga. Ai da choba bus dongkri. Kaino nupa dam thokri do ba. Punsibado mondrang ama da lairambani gan khangta dai bus tudi thauba haukre punsibado bus tuda makut hair dun hairakle gaiko amda gaiko picture gaikhai bani bus tudi dum chatkre line ji shahanning biramde punsibaso kitang jelaga dana bawara duna sort thabet honduna japlepi machinda supenda na solai oh set jana pinangda engonda gi ngamkhrabako khangani dana school da aina kedobiyang Nupani nugi matawdo tomal ga chawbagadi nukmi yengli punsibana lambi da lepaga leibadoda tomal so gari do thaujilai punsiba so yam thona gari do da kakhalanga tatoma yam thona thaw hawjuk thau ki bus ko bus to phangna batana okay Roger let's go chawdo tapna sarmacha no sardo mawalong dein thawadi thaw mane gi thamoi gi wakatabi gadam nate Chawbagi waloi jingai punsibana khanglaw lawrokbani chawmushi tumin laikri punsiba masado saunungbana loide phamlambado kitang hawgaladuna ka chawba talape kadam tapiro ai tension yang kar adu jaraga kitang phabrengi chawbashu wangang dana talapte pire e punsiba sa talapte segairaga yanungduda jor hek haijele aduga thongnawduda phokam thokli thongnawduda makok tole thoklaga mangga thaukiba bastuda makodu thangalagi yengi Jariba talap to so mahi pit ka kapthokle. Ahen baso mayambana tawrido oy nukmi wakal do da shukhali. Mapunsida nupim tagi wakal khalak da bai yamban. Adu nga sidi laijige wakal da angawbagum oy. Kanade matang jari ngai sida akoi da jawa sem to horage. Hera ahen balai ngai da punsibana angawba magum kuchen chen ba ponte da. School bus oibana amada kuitau thauraga sadri mayam laukaluraga school da muk thaujilakadoribani bus to da chatliba mai kai khodeng punsibo haiso adum inari laijedu ta singna lot krabara karino punsibana uge phangkidre punsiba da mami lauthokduna bus to da yengle upai leirak tramale tomal don selakte tatoma basiga akoi ga karisiga pulap thawina raksa ta thaujil asida yama thongja da be lauthau nupi matong kibani Ugi phangkidre mane buhana phawu yeng biramda da charkibani mamai sera talap mahi sei amta kamsingi ayam pende punsibagi wadu taraga chawmaga tomalga so khanging naraga tumin chiral tawne chawbana
ꯑꯁꯤ ꯉꯪꯁꯤ ꯀꯩꯅꯣꯝꯅꯤꯀꯣ ꯗꯣꯃꯥꯜꯅ ꯑꯗꯨꯅꯤ ꯃꯤꯒꯤ ꯃꯆꯥꯗ ꯇꯂꯞ ꯃꯍꯤ ꯀꯥꯞꯁꯤꯅꯤꯀ ꯍꯥꯏꯁꯦ ꯀꯤꯗ꯭ꯔꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯗꯣꯃꯥꯜ ꯂꯥꯏꯅ ꯇꯝꯕ ꯑꯃꯥꯏꯅ ꯂꯥꯛꯆꯖꯔꯅꯤ ꯊꯧꯔꯣ ꯗꯣꯃꯥꯜꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯏꯜꯂꯤ ꯕꯁꯇꯨꯒꯤ ꯔꯥꯏꯠ ꯁꯥꯏꯗꯇ ꯁ꯭ꯄꯤꯗꯇꯨ ꯀꯂꯞ ꯊꯧꯖꯤꯜꯂꯤ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯃꯀꯣꯛꯇꯨ ꯈꯔ ꯌꯥꯝꯅ ꯂꯩꯊꯣꯔꯛꯂꯒ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯍꯣꯏ ꯆꯅꯞꯄꯦ ꯅꯪ ꯀꯗꯥꯏ ꯂꯣꯠꯂꯨꯒꯦ ꯍꯥ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯕꯁꯇꯨ ꯇꯣꯡꯂꯤꯕ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥꯒ ꯇꯥꯔꯛꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯈꯪꯅꯤꯗꯅ ꯑꯩꯅ ꯈꯪꯅꯤ ꯍꯥꯏꯖꯅꯤ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯈꯤꯁꯅꯨ ꯂꯥꯏꯖꯗꯣ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯐꯝꯂꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯗꯦ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯆꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯤ ꯌꯦꯡꯂꯛꯇꯦꯅꯦ ꯅꯪ ꯇꯂꯞ ꯃꯍꯤ ꯀꯥꯞꯁꯤꯜꯂꯧꯔꯥ ꯍꯥ ꯎꯁꯤꯠꯇ꯭ꯔꯤꯗꯨꯕꯣ ꯂꯥꯏꯖꯗ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯔꯦ ꯕꯁꯇꯨꯁꯨ ꯈꯥꯝꯃꯤ ꯄꯨꯟꯁꯤꯕ ꯍꯣꯏꯒꯤ ꯒꯥꯔꯤꯁꯨ ꯈꯥꯝꯃꯤ ꯄꯨꯟꯁꯤꯕꯗꯨ ꯕꯦꯒꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯌꯥꯝ ꯐꯤꯡꯅ ꯍꯥꯡꯗꯣꯛꯂꯒ ꯕꯁꯇꯨꯒꯤ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯃꯄꯥꯗꯨꯗ ꯁꯧꯔꯞ ꯂꯦꯞꯂꯒ ꯂꯥꯏꯟꯗꯨ ꯀꯨꯝꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯃꯈꯩꯗꯨꯗꯤ ꯕꯁ ꯃꯅꯨꯡꯗꯨꯗ ꯑꯃꯅ ꯑꯃꯗ ꯆꯤꯔꯣꯜ ꯇꯧꯅꯔꯤ ꯂꯥꯏꯖꯁꯨ ꯇꯞꯅ ꯊꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯀꯨꯝꯊꯐꯝꯗꯨꯗ ꯄꯨꯟꯁꯤꯕꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯜꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗ ꯁꯨꯞꯂꯒ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯃꯁꯥ ꯈꯪꯗꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯁꯤꯟꯅꯗꯕꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯁꯨ ꯅꯍꯥꯟ ꯃꯈꯩ ꯑꯁꯥꯎꯕ ꯁꯛꯐꯝꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤ ꯉꯔꯥꯡꯗꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯀꯥꯎꯕꯒꯨꯝ ꯃꯁꯥꯗꯨ ꯈꯪꯇꯦ ꯇꯦꯊꯈ꯭ꯔꯦ ꯂꯥꯏꯖꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖꯁꯨ ꯑꯗꯨꯝ ꯆꯠꯈꯤ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯜꯂꯛꯂꯤ ꯑꯌꯥ ꯑꯩꯅ ꯃꯉꯥꯏꯔꯤꯁꯦ ꯐꯥꯒꯤꯒ ꯇꯥꯍꯜꯂꯤꯅꯦ ꯃꯥꯒꯤ ꯍꯦꯛꯃꯥꯡꯗ ꯂꯦꯞꯄꯤꯕ ꯑꯩꯕꯨ ꯈꯤꯇ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕ ꯅꯪ ꯈꯪꯗꯗꯅ ꯂꯩꯔꯝꯃꯣ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯖꯕꯨ ꯇꯥꯟꯅꯈꯤ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯃꯃꯥꯡꯗ ꯊꯤꯅ ꯇꯧꯈꯤꯕ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯇꯧꯕꯒꯤ ꯋꯥꯈꯜꯗꯨꯗ ꯂꯩꯅꯔꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯣ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯈꯣꯡꯊꯥꯡꯗꯣ ꯒꯝ ꯊꯥꯡꯉꯤ ꯄꯨꯟꯁꯤꯕꯁꯨ ꯇꯥꯟꯅꯔꯒ ꯂꯥꯏꯟꯗꯨꯒꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯒ ꯃꯥꯒ ꯃꯥꯟꯅꯅ ꯊꯥꯡꯂꯒ ꯃꯆꯤꯟꯗꯨꯁꯨ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯈꯞꯊꯔꯛꯏ ꯅꯪ ꯅꯣꯏꯕꯨ ꯉꯥꯎꯍꯜꯂꯒ ꯅꯪ ꯂꯣꯏꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯅꯪ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯍꯥ ꯑꯩ ꯁꯥꯎꯔꯛꯎꯔꯕ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯅꯃꯥꯏꯗꯨ ꯇꯣꯏꯅꯤꯍꯦ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯆꯞ ꯂꯦꯞꯇꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯥꯏꯖ ꯁꯧꯔꯞ ꯇꯧꯗꯨꯅ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯀꯩ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯥꯍꯧꯗꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ ꯑꯁ ꯅꯃꯥꯏꯗꯨꯗ ꯀꯤꯟꯁꯤꯅ ꯊꯤꯟꯖꯤꯜꯂꯧꯔꯥ ꯍꯥ ꯊꯤꯟꯖꯤꯜꯂꯧꯔꯕ ꯑꯩ ꯂꯚ ꯌꯨ ꯍꯥꯏꯕꯗꯣ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯁꯨ ꯃꯇꯥꯡꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯥꯁꯨ ꯁꯪꯒꯠꯄ ꯌꯥꯔꯅꯤ ꯈꯪꯕꯒꯤ ꯌꯥꯝ ꯀꯥꯛꯅꯒ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯣꯏ ꯑꯩꯕꯨ ꯀꯔꯦꯝꯅꯔꯛꯀꯅꯨ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯤꯃꯨꯛ ꯄꯨꯊꯣꯛꯑꯒ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯄ꯭ꯂꯤꯖ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪ ꯂꯩꯅꯁꯦ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯆꯠꯀꯦ ꯄꯨꯟꯁꯤꯕ ꯑꯁꯦꯡ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯤ ꯀ꯭ꯂꯥꯁ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯈꯤ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯥꯎꯕ ꯂꯥꯎꯔꯛꯂꯤ ꯍꯦ ꯑꯉꯥꯎꯕꯤ ꯑꯩꯅ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯂꯚ ꯌꯨ ꯍꯥꯏꯕꯅꯦ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯕꯦꯒꯇꯨ ꯄꯨꯔꯒ ꯂꯥꯛꯏ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯗꯥꯆꯧꯕ ꯄꯨꯟꯁꯤꯕꯗꯨ ꯃꯥꯅ ꯆꯨꯝꯃꯒ ꯁꯥꯔꯗꯨꯅ ꯍꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯏꯀꯥꯏꯕ ꯄꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯀꯛꯆꯦꯡꯅ ꯆꯦꯟꯕꯒꯨꯝ ꯄꯤꯛꯇ꯭ꯔꯨꯁꯦ ꯆꯦꯟꯈ꯭ꯔꯦ ꯍꯦꯟꯕ ꯑꯍꯦꯟꯕꯗꯨ ꯌꯥꯝ ꯀꯔꯤꯝꯅꯅ ꯍꯥꯏꯗꯗꯤ ꯅꯪꯒꯤ ꯅꯔꯝꯆꯠꯇꯨꯅꯅꯤ ꯃꯤꯅ ꯍꯥꯏꯗꯣ ꯀꯥꯟꯅꯗꯦ ꯀ꯭ꯂꯥꯁ ꯆꯪꯉꯁꯨ ꯂꯥꯛ ꯑꯣꯏꯔꯔꯣꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯍꯦꯟꯕꯁꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯟꯕꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯆꯪꯂꯛꯂꯦ ꯄꯨꯟꯁꯤꯕ ꯂꯥꯏꯟꯗꯨꯒꯤ ꯃꯅꯤꯡ ꯕꯦꯟꯁꯇꯨꯗ ꯐꯝꯅꯕ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡ ꯂꯥꯛꯄꯒ ꯁꯛ ꯀꯥꯛꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯣꯏ ꯅꯣꯏꯅꯤ ꯃꯃꯥꯡꯒꯤ ꯕꯦꯟꯁ ꯑꯍꯥꯡꯕꯁꯤꯗ ꯐꯝꯃꯨꯆꯣ ꯆꯠꯂꯣ ꯁꯤ ꯕꯦꯟꯁꯁꯤꯗ ꯑꯩꯒꯤ ꯄꯇꯥ ꯇꯥꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯉꯥꯛꯇꯪꯗꯤ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯦ ꯆꯅꯄꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯗꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯂꯥꯏꯖ ꯒꯟꯖꯨꯒꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ
ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯥꯎꯗꯨꯗ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯒ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯕꯦꯒꯀꯗꯣ ꯃꯈꯣꯜ ꯍꯧꯅ ꯕꯦꯟꯆ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯣ ꯃꯥꯅ ꯁꯥꯎꯔꯤꯕꯗꯣ ꯂꯥꯏꯖꯅ ꯈꯪꯅꯕꯒꯤ ꯗꯞꯀ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯕꯤꯒꯗꯕ ꯂꯥꯏꯖ ꯃꯥꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯂꯦꯞꯐꯝꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯗꯤ ꯃꯥꯒ ꯊꯪꯅꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯣ ꯍꯟꯅꯒ ꯌꯦꯡꯕꯤꯔꯨꯕ ꯅꯠꯇꯦ, ꯃꯥꯒꯤ ꯂꯦꯞꯐꯝ ꯊꯣꯛꯄꯗꯨꯃꯛ ꯂꯦꯞꯂꯦ꯫ ꯉꯁꯤꯗꯤ ꯀꯨꯃꯥꯔꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯗ ꯁ꯭ꯄꯤꯆ ꯃꯇꯦꯛ ꯑꯃ ꯄꯤꯔꯤ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯨ ꯁ꯭ꯄꯤꯆ ꯄꯤꯔꯤꯒꯗꯨ ꯇꯥꯁꯤꯜꯂꯨꯗꯦ, ꯃꯀꯣꯛꯇ ꯈꯤꯇꯪ ꯆꯨꯞꯊꯔꯞ ꯇꯧꯔꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ, "ꯑꯥꯏ ꯂꯚ ꯌꯨ ꯗꯣꯗꯣ, ꯁꯠ-ꯁꯠ ꯍꯥꯏꯔꯣ." ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯗ ꯉꯛ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯐꯠꯀ ꯆꯤꯡꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯁꯝꯗꯣ ꯍꯥꯏꯐꯦꯠꯀ ꯁꯦꯝꯂꯗꯨꯅ, "ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯔꯛꯀꯅꯨ." "ꯎꯁꯤꯠꯇꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ." ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯟꯕ ꯂꯩꯇꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯏ, "ꯅꯪ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯆꯅꯞꯄꯤ." ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯟꯖꯨꯗꯣ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯁꯨ ꯇꯥꯏ꯫ ꯑꯟꯖꯨꯗꯣ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ, ꯄꯨꯟꯁꯤꯕꯁꯦ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦꯗ, ꯃꯥꯒꯤ ꯈꯔ ꯄꯉꯥꯎ ꯉꯥꯎꯖꯕꯩ ꯋꯥꯅꯤ, ꯅꯨꯄꯤ ꯅꯍꯥꯗ ꯀꯇꯨ ꯀꯔꯟ ꯇꯧꯕ ꯅꯨꯄꯥꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯃꯥꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯁꯦꯟꯅꯍꯟꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯈꯤꯒꯦ꯫ ꯃꯤ ꯍꯥꯏꯁꯤꯗꯤ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯀ꯭ꯂꯥꯁꯇ ꯆꯪꯅꯈ꯭ꯔꯦ꯫ ꯑꯟꯖꯨꯗꯣ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯖ, ꯄꯨꯟꯁꯤꯕꯅ ꯀꯩ ꯍꯥꯏꯅꯣ?" ꯂꯥꯏꯖꯗꯤ ꯊꯧꯁꯥꯗꯅ, "ꯑꯁ, ꯑꯉꯥꯎꯕꯁꯤꯕꯨ, ꯑꯩ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯌꯥꯝ ꯍꯩꯅꯗꯦ." "ꯍꯩꯅꯗꯕ ꯅꯦꯆꯔꯗꯣ ꯍꯥꯏꯔꯣ, ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯁꯦꯝꯗꯣꯛꯆꯒꯦ." ꯑꯟꯖꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯅꯤꯡꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯄꯨꯟꯁꯤꯕꯗꯣ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯑꯟꯖꯨꯒꯗꯣ ꯈꯪꯅꯣꯛꯀ ꯅꯣꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯐꯥꯔꯁꯠ ꯄꯤꯔꯤꯌꯠꯀꯤ ꯃꯦꯝ ꯀꯃꯂꯥꯁꯨ ꯆꯪꯂꯛꯂꯤ꯫ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯔꯣꯜ ꯀꯧꯔꯕ ꯃꯇꯨꯡ, "ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯩꯌꯨ ꯍꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯂꯥꯏꯔꯤꯛ ꯂꯩꯗꯕ ꯃꯈꯩꯅꯦ ꯍꯧꯒꯠꯂꯨ, ꯅꯁꯛ ꯌꯦꯡꯒꯦ." ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯅꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯕꯦꯒꯇꯨ ꯆꯦꯟ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯅꯣꯡꯃꯇ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜ ꯈꯟꯗꯕ ꯑꯣꯏꯕꯅ ꯑꯣꯖꯥꯗꯨ ꯈꯛꯀꯤ ꯂꯥꯏꯔꯤꯛꯀ ꯅꯠꯇꯦ, ꯕꯦꯒꯇꯨꯗ ꯂꯥꯏꯔꯤꯛ ꯑꯝꯇ ꯌꯥꯎꯔꯝꯗꯦ, ꯅꯣꯠꯕꯨꯛ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯂꯩꯗꯕꯒꯤ ꯅꯠꯇꯦ, ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯔꯤꯛꯇꯨ ꯄꯨꯕ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯇꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕꯒꯤ ꯀꯩꯝꯇ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ, ꯃꯃꯤꯠꯇꯨ ꯂꯥꯏꯖꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯁ꯭ꯀꯨꯜ ꯀꯥꯖꯕꯩ ꯋꯥꯅꯤ, ꯔꯤꯗꯨꯒ ꯁꯅꯥꯍꯜꯒꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯩꯕꯤꯕ ꯅꯠꯇꯦ, ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ꯫ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕꯒꯤ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯣꯖꯥꯗꯨꯁꯨ ꯈꯣꯟꯖꯦꯜ ꯀꯟꯇꯛ ꯂꯥꯎꯔꯛꯂꯤ, "ꯂꯥꯏꯔꯤꯛ ꯌꯥꯎꯗꯕ ꯃꯈꯩ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯌꯥꯔꯣꯏ, ꯑꯩꯅ ꯆꯦꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯁꯥꯅ ꯈꯪꯅ ꯃꯄꯥꯟꯗ ꯊꯣꯛꯈꯣ." ꯑꯟꯖꯨꯅ, "ꯂꯥꯏꯖ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯩꯕꯤꯗ꯭ꯔꯕꯣ?" "ꯍꯣꯏ." ꯂꯤꯡꯖꯦꯜꯗꯨ ꯈꯪꯍꯥꯏꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯁꯦ ꯅꯪ ꯄꯥꯏꯍꯧꯔꯣ, ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯌꯥꯎꯕ ꯌꯥꯝ ꯇꯜꯂꯦ, ꯃꯄꯥꯟ ꯂꯩꯔꯨꯔꯒꯦ." "ꯑꯁ, ꯂꯤꯡꯖꯦꯜ, ꯇꯥꯅꯤꯡꯗꯦꯗ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ." ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄꯨꯟꯁꯤꯕꯁꯨ ꯇꯥꯏ꯫ ꯄꯨꯟꯁꯤꯕ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯏ꯫ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯦꯟꯕ, ꯅꯪ ꯂꯥꯏꯔꯤꯛ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ?" "ꯄꯨꯔꯛꯏꯅꯤ, ꯅꯪ ꯄꯨꯔꯛꯇ꯭ꯔꯕꯣ? ꯄꯨꯔꯛꯇꯗꯤ ꯅꯁꯥꯅ ꯈꯪꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈ꯭ꯔꯣ." "ꯊꯣꯛꯇꯣꯏꯅꯦ ꯑꯩꯗꯤ." "ꯑꯩꯗ ꯊꯣꯛꯄ ꯌꯥꯔꯣꯏ, ꯅꯪꯁꯨ ꯊꯣꯛꯀꯗꯧꯅꯤ." ꯑꯍꯦꯟꯕꯗꯨ ꯉꯛꯅ, "ꯑꯩꯗꯤ ꯉꯝꯃꯔꯣꯏ." "ꯅꯇꯩꯃꯁꯤ ꯂꯥꯏꯔꯤꯛ ꯌꯥꯎꯔꯛꯇ꯭ꯔ ꯃꯥꯜꯂꯦ, ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯤꯔꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ." "ꯌꯥꯔꯦꯕ, ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕ ꯅꯨꯄꯤꯁꯤꯕꯨ, ꯇꯜꯂꯤ, ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯃꯣꯏꯀꯣ." ꯇꯟꯖꯥꯗꯨꯗ ꯑꯣꯖꯥꯗꯨꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ, "ꯂꯥꯏꯔꯤꯛ ꯂꯩꯗꯕ ꯃꯈꯩ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯍꯥ? ꯑꯩ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯔꯛꯑꯒꯦ." ꯂꯩꯁꯦꯝꯕꯁꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯃꯥꯏꯗꯣ ꯀꯜꯂꯩ ꯊꯣꯛꯈꯤ꯫ ꯂꯥꯏꯖꯅ ꯍꯧꯒꯠꯂꯛꯄꯗ ꯇꯨꯡꯗꯒꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯔꯒ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯦꯟꯕꯒꯤ ꯂꯥꯏꯔꯤꯛꯇꯨ ꯐꯠ ꯂꯧꯔꯒ ꯂꯥꯏꯖꯒꯤ ꯕꯦꯒ ꯃꯊꯛꯇꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯑꯍꯦꯟꯕꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯅ ꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯂꯥꯏꯖꯗ ꯄꯤꯒꯦꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯖꯒꯤ ꯕꯦꯒ ꯃꯊꯛꯇꯨꯗ ꯂꯥꯏꯔꯤꯛ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫
ꯄꯨꯟꯁꯤꯕꯅ ꯂꯥꯏꯔꯤꯛ ꯄꯤꯔꯝꯕꯗꯣ ꯂꯩꯁꯦꯝꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯟꯖꯨꯗꯣ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯥꯏꯖꯥ ꯄꯨꯟꯁꯤꯕꯁꯦ ꯅꯪꯉꯣꯟꯗ ꯐꯖꯅ ꯉꯥꯎꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯔꯤꯛꯀ ꯄꯤꯔꯝꯕ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁ ꯑꯟꯖꯨ ꯀꯔꯟ ꯉꯥꯡꯅꯨꯕ꯫ ꯂꯤꯡꯖꯦꯜꯅ ꯂꯥꯏꯖꯥ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯂꯤꯡꯖꯦꯜ ꯑꯩ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯣꯏꯗ꯫ ꯑꯩꯗꯤ ꯌꯨꯝꯁꯨ ꯄꯥꯜꯂꯣꯏ꯫ ꯑꯟꯖꯨꯗ ꯈꯣꯏꯁꯥꯎꯅꯅ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯅꯥꯍꯨꯝꯗꯨꯗ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯩꯅ꯫ ꯑꯁꯦꯡꯕꯩꯅꯦ ꯑꯟꯖꯨ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯩꯅꯕꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯈꯟ ꯐꯥꯎꯅꯗꯦꯗ꯫ ꯂꯤꯡꯖꯦꯜꯗꯣ ꯃꯆꯤꯟꯒ ꯄꯦꯊꯣꯛꯂꯗꯨꯅ ꯄꯛꯇ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯗꯨ ꯂꯥꯏꯖꯥ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯗꯅ꯫ ꯀꯩ ꯃꯇꯦꯡꯅꯣ ꯄꯥꯡꯒꯦ? ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯈꯤꯅꯣꯕ ꯂꯩꯁꯦꯝꯕꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯦ꯫ ꯃꯥꯏ ꯂꯩꯁꯦꯝꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯣ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕꯗ꯫ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯀꯣꯏꯅꯤ ꯀꯩꯅꯣ꯫ ꯂꯩꯁꯦꯝꯕꯁꯦ ꯀꯅꯥꯝꯇ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩ ꯈꯨꯠꯇ ꯇꯥꯔꯗꯧꯅꯦ ꯑꯩꯉꯣꯟꯗ ꯃꯨꯟꯕꯁꯨ ꯑꯝꯇ ꯌꯥꯔꯣꯏ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯕꯨ ꯍꯥꯏꯕꯤꯒꯦ ꯀꯩꯅꯣ꯫ ꯑꯗꯣ ꯑꯩ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯂꯤꯡꯖꯦꯜ꯫ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯁꯤ꯫ ꯂꯥꯏꯖꯥ ꯅꯪꯁꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯄꯨꯟꯁꯤꯕꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯁ ꯇꯜꯂꯤꯕ ꯑꯟꯖꯨ꯫ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯒ ꯍꯦꯟꯕꯒꯁꯨ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕꯒꯤ ꯃꯦꯝ ꯀꯃꯂꯥꯅ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯔꯤ꯫ ꯀꯃꯂꯥꯁꯨ ꯇꯁꯦꯡꯅ ꯉꯛꯏ ꯃꯅꯤꯄꯨꯔꯒꯤ ꯁꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛꯀ ꯂꯩꯗꯕꯒꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯟꯗꯣꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯀꯃꯂꯥꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯤ ꯆꯪꯍꯟꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯅꯣꯛꯈꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯝꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯣ ꯐꯜꯂꯩ ꯊꯣꯔꯛꯂꯒ ꯂꯥꯏꯔꯤꯛꯇꯨ ꯄꯨꯟꯁꯤꯕꯗ ꯄꯤꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯈꯪꯉꯥꯏꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯣ ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯩꯒꯤꯁꯨ ꯂꯩ ꯌꯨꯝꯗ ꯊꯝꯃꯝꯕꯅꯤ꯫ ꯊꯝꯃꯝꯃꯁꯨ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ꯫ ꯑꯩ ꯀꯅꯥꯝꯇꯩ ꯃꯇꯦꯡ ꯄꯥꯝꯗꯦ꯫ ꯃꯇꯦꯡ ꯅꯠꯇꯦꯗ ꯆꯅꯞꯄꯤ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨꯗ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯟꯖꯨꯅ ꯑꯁꯦꯡꯕꯩꯔꯣ ꯄꯨꯟꯁꯤꯕ? ꯑꯁꯦꯡꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯂꯞꯀꯤ ꯃꯇꯥꯡꯗꯕꯨ ꯑꯩꯕꯨ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯂꯥꯏꯖꯗꯨ ꯂꯥꯏꯔꯤꯛꯇꯣ ꯄꯨꯟꯁꯤꯕꯗ ꯐꯜꯂꯪ ꯁꯤꯜꯂꯝꯂꯒ ꯃꯃꯥꯏꯗꯨ ꯐꯜꯂꯩ ꯊꯣꯛꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯛꯏ꯫ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯂꯧꯔꯔꯣꯏ ꯍꯥꯏꯔꯣ? ꯂꯥꯏꯖ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯂꯥꯏꯔꯤꯛꯁꯦ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯗ ꯑꯩ ꯃꯦꯝꯗ ꯍꯥꯏꯗꯣꯛꯑꯒꯦ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯗꯤ꯫ ꯂꯥꯏꯖꯗꯣ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ꯫ ꯑꯟꯖꯨꯁꯨ ꯂꯥꯏꯖꯗ ꯆꯤꯔꯣꯜꯒ ꯇꯧꯔꯛꯂꯦ꯫ ꯅꯪ ꯆꯣꯞꯄ ꯇꯥꯔꯦ ꯂꯥꯏꯖ꯫ ꯂꯥꯏꯔꯤꯛꯁꯦ ꯂꯧꯁꯤꯜꯂꯝꯃꯦ ꯄꯨꯟꯁꯤꯕꯁꯦ ꯃꯤꯍꯜ ꯑꯃ ꯇꯧꯕꯅꯤ ꯅꯪ ꯈꯪꯉꯤꯗꯨꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯄꯟꯊꯕ ꯇꯧꯗ ꯊꯧꯔꯒꯤ ꯃꯇꯥꯡꯒꯨꯝ ꯂꯥꯏꯖꯗꯨ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯕꯦꯛ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯇꯥꯞ ꯂꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯑꯗꯨꯗꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯝꯊꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯛꯏ꯫ ꯀꯤꯗꯤ ꯃꯥꯜꯂꯦꯅꯦ ꯆꯅꯞꯄꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯁꯨ ꯕꯁ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯕꯁꯁꯨ ꯂꯥꯛꯂꯦ꯫ ꯂꯥꯏꯖꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯕꯁꯇ ꯀꯥꯈꯠꯂꯒ ꯁꯤꯠꯇꯨꯗ ꯐꯝꯂꯤ꯫ ꯊꯣꯡꯅꯥꯎꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯁꯥꯏꯠꯇꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯤꯠ ꯍꯥꯡꯕꯁꯦ ꯐꯝꯕ ꯌꯥꯒꯗ꯭ꯔꯣ? ꯂꯥꯏꯖꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯗ ꯁꯨꯌꯦꯡ ꯌꯦꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯐꯝꯃꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯐꯠ ꯐꯝꯊꯔꯛꯂꯒ ꯄꯣꯀꯦꯠꯇꯒꯤ ꯇꯂꯞꯇ ꯂꯧꯊꯣꯛꯂꯒ ꯌꯥꯅꯨꯡꯗ ꯖ꯭ꯔꯣ ꯍꯩꯖꯤꯜꯂꯤ꯫ ꯇꯂꯞ ꯃꯅꯝꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯏꯖꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯔꯒ ꯅꯤꯁꯥ ꯆꯥꯕ ꯅꯪ ꯀꯅꯥꯅ ꯕꯁꯁꯤꯗ ꯇꯣꯡꯍꯜꯂꯛꯏꯅꯣ? ꯄꯨꯟꯁꯤꯕꯗꯤ ꯀꯩꯁꯨꯝ ꯊꯧꯁꯥꯗꯅ ꯆꯕꯦꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯥꯏꯖ꯫ ꯑꯗꯨꯛ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯅꯨ ꯇꯁꯦꯡꯅ ꯑꯩ ꯅꯪ ꯇꯨꯀꯠꯆꯩ꯫ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯋꯥ ꯁꯥꯗꯅꯒ ꯈꯨꯝꯂꯛꯏ꯫ ꯅꯪ ꯂꯩꯕ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯕꯨ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯍꯥꯏꯖꯧ ꯑꯩꯅ ꯇꯥꯕꯤꯒꯗꯕ ꯁꯥꯎꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯂꯩꯕ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯕ? ꯅꯪꯒꯤ ꯅꯆꯤꯟꯗꯨꯗ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨꯗꯨ ꯍꯥꯏꯔꯛꯇ꯭ꯔꯕ? ꯄꯨꯟꯁꯤꯕꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯂꯥꯏꯖꯗꯨ ꯃꯔꯛ ꯐꯠꯊꯠꯂꯒ ꯅꯪ ꯅꯣꯏ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯅꯪ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯇꯧꯔꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠꯀ ꯈꯨꯝꯂꯛꯂꯤ꯫ ꯍꯣꯏꯗ ꯅꯪ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯕꯤꯗ꯭ꯔꯦ ꯃꯌꯥꯝ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯄꯦꯄꯔ ꯑꯃꯗ ꯏꯔꯒ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯊꯦꯠꯀꯅꯤ꯫ ꯑꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯟꯗꯣꯒꯤ ꯃꯆꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯦꯗꯅ꯫